Mayai Kaba Chinzak Singh Maru Phangna Muthatlasi Haibagi Paojel Puba Khongchat ama Imphal East District Chatkhre Khongchat ado Imphal East ki Porongpat Police Station na mapung oiba thaudang lawduna Maira Paibi Singa loinana Wangkai angom laikai dagi hauraga Mahabali konung mamang amadi Wangkai gi akoiba da chatkibane Khongchat ado gi manung chana mafam singda Mayai Kaba Chinzak tagi laptop se Mayai Kaba Chinzak na piba chaitheng singi warol yawa poster sing thetki campaign ado gi achauba thaudok Laukiba Porompat campaign adugi achauba thaudang laukiba Porompat PS ki officer in charge S Chandrakumar na hawalak liba naha sing na Mayai Kaba Chinzak ki ipak ta lup liba sidagi kharada oirabasu kanba ngamnabagi pandamda campaign asi chathabani haiki campaign adugi saruk ama oina saruk yakiba sanakonung Maira Paibi apunba lup ki secretary Y ABIB na Mapan lamdagi pusilakliba Mayai Kaba Chinzak Singh asi thingnaba laingak na angamba thakta hotnaba changi masigi mathakta laingak amadi laikai gi club amadi Maira Paibi Lup Singh punna khusamna duna Mayai Kaba Chinzak Singh Maru Phangna muthatnaba amatto oina hotnaminasi haiki Ngasigi poster campaign against drug abuse haiba campaign asi ngasi hogalaiba koi naha maruina naha singsi drug chaba masing henkala iba degi nisagi ipak ta tawbasi khara makhai ti thingba ngamgadra na madugi pandam da hona jabna nisa sariba moise sina ngahak pharaga tawraga aduma thok thadok khineba manipuri samasi degi mangki da icha singsina thogla aga mangjin tharaga mafam taaga akoi punna khongjang changchan minarabadi department sing asina mangjin tharaga leiri ba laikai so iba tawriba mafam khudimaktaga kucham naraga thaba se pangthogadi mai pakadra haina khanjai masina koida samas asida kanaba khajitang oirasu purakani khanduna nisana manghan khigadoraba manipur ase asidage aikoi kharadang oirabasu kanjaba ngamgani